Anganwadi Angang Singi chanaba Potlam Purakpada Ayetpa Piba amadi ICDS Project Lamsang thabak touba singta Aki Akhang Piba shel demand toubugi mayok Manipur Anganwadi Mahila Organization Lamsang unit na shinduna ngasi ICDS Project Lamsang wakat meepham ama chathakhre wakat meepham aduda Anganwadi Angang Singi chanaba Potlam Purakpada Ayetpa Toubiganu ICDS Project Lamsang thabak touba singda shel demand touba amadi Aki Akhang Piba amadi Anganwadi Angang singda chanaba Potlam piba matamda masa phagadaba amadi kanagadaba pot oina pibiyu haiba wahai sing yauna tongan ba wahai kaya iba play card sing sijanakhe wakan meepham aduda saruk yakhibe ICDS Project Lamsangi Anganwadi worker o lakhimaina hai Tungi Yumira Sing Yokhatnaba Honabada Achoba Thodang Loriba Anganwadi worker amasung helper singna masagi mathau tawbada yariba makhai Ayetpa panba Toubiganu ICDS Project Lamsangda puba thangba ngamloidaba demand tawrakliba ase handokpiyu amade Anganwadi worker singna ayet apan yaudana mathau tawjaba ngamnaba CDPO amasung supervisor dasu Ayetpa Toubiganu haina mahakna makhatana phongdokhe Lamsangi ICDS project da akhoi puba thangba ngamloidaba demand khara lakpagidamata akhoi sit-in protest ase khamjabani akhoi gi Lamsangi project se akhoi gi CDPO amadi supervisor singi makhada akhoi na Anganwadi worker amsung helper singna angang singi damakta akhoi da thadaraba potlam singsina akhoi da angang singse karamaina karamba moongda tungi yumbirel ohaugadage haiba moongda akhoi na nuti khara oina supplement oina pizabagi thabak sida akoida athingba akaiba ayetpa amata pibiraktanaba akoina haijari asiga loinana akoise akoina tawriba thabakse habidi lebaki oiba tungi yombigi damakta akoina khajanaba oina tawjabaneba sigi kanana mathang kanagi kuthangda lake harakanda CTPO amadi supervisor gi kuthangda lakpanina moidasu ayetpa singse pibidanaba haina akoina nolungna mayang famda haijari